So hello everyone, welcome back to another video. Ngasigi video study no contact relationship reading tawdoine aduga no contact relationship reading se tokna khaba mi dadi kya ka hena resonate tawro oi maramdi tokna khiba mi gi reading di amuk separated relationship reading gumba adagi kahani what is your ex thinking gumba adugumba da base tor kani ba ko aduna ngasigi yengadariba reading sidi khoina nushi na adung hak sauna badagi pau phongna da bagumba or relationship later kanda pau di phasna phawna ramaga marakta adum gap lai khibagumba ko tokna khibani nataba kaina se khona se haina da bidadum pau phawna khidabagumba adagi kai haini cooker se da kamalo hanige aduga makha tarake aduga akogi isa na di relationship se desire tawzaraga relationship oina leiba ngamdrikanda dum pau phongna khidaba adagi relationship oina mushina na leizarama su maram khara dagi dum pau phongna khidaba haitare ko sumaina no contact leikhiba person sina isagi damakta kai khalli dagi sage ba advice aduga ge hani moi se amuk halakpa pau phorok pa yabai chances leiribra adagi adum ahenba vision khara haitare ko sagi no contact leiriba relationship sigi maramda vision khara lakani aduga ngasigi reading sisu general reading oibanina mi khuding makta personality resonate torta basu yai aduna personal reading do bining basing na Instagram link joy gi description box ta hapchara magi link da changa DM to biraga isagi slot booking to bibayani and then ngasigi pile se pile hum thokna khaidok chage aduga pile hum stay sai sana apa ma pile ma khan biraga reading se tawgadoine ado ngasigi matam manghan da vida let's get into the video. Hey guys, so pile A ko sige idol figure se natragana sige tarot deck se choose to be by chulinaw kaido adudugi dum no contact lariba haidi sai sana nushi na dum pau phawna khidaba or maram khara dagi distance oi khiba or adum sauna badagi ko pau phawna dana lariba singdo adudugi dum kari vision lege habado first pile hegi pile A sige damakta akoi card se draw tawraga yengdoine ko ada hambada card se shuffle tawraga pick tawrase ngasigi reading se yamna asangba reading makti oiroi aduna kai haini adum like basic reading gi type ta lakani haitare ko ado file A gi damakta no contact leriba mi sida base toba kari lege habado yengasi ko card ahum mari paithok pasidi ko adum reshuffle tawjage maramdi fix tawbam khangdeba aina ahum mari tholak pase hai amamam tang chong thorak po eragadi yaba ko aido hojika je sum kuina tarot yengjalak bagi shuffle tawba je haijalak treba ko sumaina ni tholak pasidi dum lawrake. So what is your separate no contact partner thinking and your advice adagi like pau park pa yabagi vision leibra and then situation jigi general oiva advice sumaina leire ado reading se yam sang na di tawragum se sina dum yahallase na haininge maramdi like sigi reading study yam sang na kaishu tawningai leite ba ko adum no contact ta leiba mi se mana kai khali sagi advice moi sa halak pa yari bra pau phar pa yari bra and then adum general situation jigi ba conditions khara adumai na piraga sina adum yarani sufficient oirani haina khalle agi phaina phami stool se makhon yam thoe adugine ado pal A gi oina reading se hawrse do isagi hojik no contact ta lariba mi se magi life ta yamna day to day life yamna busy oibagi mong do uye haidi ma se anauba thabak ama start tawna na bo hotnariba natragana kai haini anauba institute amda changba bo oiro or magi life ta kaino magi beginning ama bo oiro natragana hoi
like magi life the some new things khara explore tawri na hai ba ko hojik oina aduna maram oraga ma masa je hojik day to day life samna busy oye aduna hojik relationship se pau phauna dre or isa ga pau phauna dre habse ma khange khang tar ga su yam ka hena khanjan ba gum ba do tawdre ba khanjan ba gum ba tawdre ha ba gi maram di kai no ha matam da ma gi mathau do du ki matik chin mana maram oraga ma masa ma than da gi fau ba time se kai thok ningai matam se lei dre ba ko aduna time kai thok ningai matam do lei tra bani na habadi masa mathandagi phawa time do bizaningai se leitrabani na sigi pau phawna dre khotre habagi wakhal se kya ka hena khaningai se matam phangdaba hai tare ko aduna maram oraga hauji ke na ma se masagi life da leiriba problem sing se solve to na bahana hotna babu oiro or masagi life da changsiliba thabak sa hana mai pak na bu oiro adumai na hotna ge na khale duga pau phawna da basigi da makta kaya ka hena nungai taba khot taba se kya ka hena go through taw deba maram di magi life se disorganization khara go through tawi ko haidi paisa nungsagi problem khara face to boy bi adagi tawgadaba thabak na dum procrastinate tawraga tawroidaba thabak ta dum hena thabak chinchilakpadagi adum rest kumba tawba impatient oi bagumba adagi mi gi pressure gumba su khara phang boy bi aduga natraga na anauba thabak ki damakta yamna masaje busy oizaba tight schedule oi boy ramba yai domaina kai haini adugi matik thabak chinba gi mong ma tawse ui aduna maram oraga hojik oina no contact leiba sida ko kaya ka hena thausa wasa da bado oiba ko adumak haina mi sina isa gi damakta kemta khandre haba makti te magi oiba problem se kitang settle orakpa matam or magi life se kitang organize orakpa matam da isa gi wakal su dum khandi khalakani haba se garchina vision pi ba ko mathangi card chida 7 of swords hariba card reverse ta thol ac ki card china isagi side of friends or relatives oibi or isagi nakna na loina ba mi oibi kwa isagi life ta sigi relationship se settle taw handing daba kwa aphaba maram na oibi phattaba maram na oibi sigi relationship se settle taw handing daba or sigi mi siga naksan handing daba mi oi khara yawe ba kwa haidi naksan na khibada aphaba oiroi haina khan phagira or kalak khaman bagi oidoira adumakti haiba ngamde isaga di khangna sanaba mi di oigadoine ado moina smaina no contact oire khotle haibagi sana maina pau gumba tamu matamda moina phare pau phauna runu tok tho kainaga injan bagumba adagi kai haini relationship or lairiba situation sidagi distance oinaba kai haini influence tawbagumba adugumba khara theinabiramba yaeba ko aduna isagi life ta hojik mak theinadraga su thengnarakpa yare habadi maruk mapang na oibi relatives na oibi or topa isa na nakna loinaba mi na oibi ko kai haini moigi wakal da relationship se leigradi aphaba oigrani haina khanbagira or phattaba oidanaba kaningbagi oidora adumakti haiba ngamde maram se daraga su smaina pau phauna dre khotre na isana pau tamu matam or isana pau phauna dre khotre na haining uba matam da kwa haizaru uba matam da toktho o lapthokna ro chance phangi kan to khawro kaina injan ba khochan ba dugumba tarakpa yabagi chances khara leiba ko aduna isana mingonda sigi relationship or situation isana desire to oirgadi mingonda ka hena pau tamba khotba sigumba se kya ka hena tawbiganu haibase card china advice piye aduga 9 of Pentacles hariba card che thole ekwa sigi 9 of Pentacles hariba card china hojiki no contact ta laiba mi siga isa ga mok halaga pau phawna ba yabagi chances leibra pau guma phawna pa reconcile to ba yabai chances leibra haibagi maram da vision bir ka doini ado sigi 9 of Pentacles or 9 of Coins hariba card chi matungina isa gi sumaina pau phawna khidraba mi se sigi mi siga isagadi phazna nagun igun khangnaraga loinarini kaina haibagi mongda magi true color su isana khangba isagi true color su mana khange ba haidi hoi relationship laiba oi bi ai leiramda bo ram bi ai adu targa su dum isaga hojiki mi sigadi khara close oi khiba leire ba ko aduna magi true color su isana khangi isagi true color su mana khange ba aduna maram oiraga hojiki ngasagi magi life se disorganized oi khiba adagi magi settlement leitre ba se si kitang settle oirapa matamda amuk pau phorok pa yabagi chances ti lei habane ba ko ado karam kanda phorok ka doino habagi vision du di piba ngamde duga pau di phorok pa yabagi scenario di uri ba ko mathangi card china Knight of Swords hariba card reverse the thole sigi Knight of Swords hariba card reverse na kari vision pige haiba matamda general situation sida side animak se yamna impression oiba rush tawbagi mong mataw khra uye haidi
wa machamak tangangnarasu pak saugatnabagumba frustrative oinabagumba kwa adagi thaba ma tawbada ngaingam singam daba rush tawbana hanba sigi thabakse tawragadi sigi decision je lawragadi kona kai orakani haibagi kaya ka hena khantha dabagumba impatient oiba rush tawba si se side animakta chakmanai aduga aina chummi haibagi angam tanaba stubbornness su side animakta chakmanana yawi like minded oyeba kwa aduna sigi hojik pau phangdana leiba no contact leiba mi se isaga wakhalon chakmanana thinking tawi aduna relationship or situationship se among pau phangnarak pa yabagi chances ti leiri tawbatabu yamna athubadamakti leite magi life ta settle oirakpa organize oirakpa matamda pau phangnarak pa yabagi chances ti leiri aduna mina ngang sakpada kaya thaja sira thajaro idrajar haibadu isana decision lobiro aduga leiriba situation se analyze tawraga ngaibana phabra ngaidabana phabra haibadu isana phajana khanbiro kwa aduga nga sai hijakibada minus sigi reading se x kumbada di kya ka hena resonate tawro oi mostly relationship leramaga or wari chanaramaga maram leitabida pau phona khidaba or khatna chaina masa masundagi pau phona khidaba tokna se haina tabida pau phona khidaba adugumbada na hena resonate tawgani kwa ado pile a reading se matang swaida loijari is da dum loba yaba general advice option miraga mathangi reading among ngai minarase aduga ngasigi oinadi pile a reading se matang swaida loisinjarage. Hey guys, so mathangda pile B sigi idol figure se natragana sigi tarot deck se choose to be bagaido adugi dum pile B gi oiba no contact ta leiriba isagi relationship oibiyai or crush oibiyai or situationship oibiyai haidi wari sanaramaga pau phona kida boibiyai adugumba miyoida base toba reading sigi damakta pile B gi su card se pick tawrase isagi no contact ta leiriba miduna kari wakhal khange hojik ki oina ko aduga isagi oiba vision adagi relationship se or situationship se halakpa pau pharakpa yabagi chances leiribra and then general situation jigi oiba vision ama kwa so pile B gi su card chingse smaina pick tawre card mari pick tawre kwa card mari se isagi separated oi kraba no sorry no contact ta leiba mi sigi current feelings isagi vision hanjannaba or reconcile tawba pau phongnarak pa yabai chances leibra and then general situation jigi advice ne ba kwa do card chingse kai leige habado pile B gi damakta yengase kwa ahanbada sigi 6 of pentacles hariba card chithol eba sigi 6 of pentacles hariba card chigi matungina pile B khanbi bai chilnau singna no contact leiba haidi pau phawna dana leiba aduna tragana adum kai haidi situation amada relationship mangna traga su situationship amada leiramaga suddenly maram chune leitabida pau phawna khidabagumba adugumba miduna isagi damakta kai khange haba matamda moise isada yam kind oikhi na khalleba ko haidi adum relationship maktabu leibo oiro or situationship maktabu leibo oiro moi gi side gi khwaidagi kind oiba treatment do pi khina khalle ba isada ko aduga relationship or situationship to da moi gi side gi effort or dedication me ama thada jakhi haiba gi wakhalon lai moi da ko haidi moina adum angam ba level the effort dedication thada khina khalle aduga moi gi effort or moi gi dedication du gi manawa return phangde na khalle ba haibadi moina thada ba effort na heli adagi masana khanjaba duna chumme na leijaba adagi hoi sauna badagi pau phawna khidabo arambe yai or maram leitabi tuminna silently cut off tawna khibo arambe yai adu exactly haiba ngamde but moina haidi miyoi sina kai khalige ha matamda relationship or situationship sida magi side tagi angamba effort thadai adubu magi effort se phajana return bibi rakte adagi magi word or value se khara hanthana lobi aduna relationship ama settle tawbada kaya ka hena nungai roi kai na haibagi wakhal da khalle ba ko haidi mana thadari ba effort tuga isa na pi riba return duga mana dabagi type ta masana khanjaba do ko mana khanbaduna chummi haibagi wakhala amadasu leijaba and then mina ngangbagumbasisu kaya taningdabagumba ko adugumbasu tawe aduduga leiriba situation sida magi word or value se isana hanthana yengi kaina haibagi false thought ama leigreba ko khatna kiba sauna kibagi oidoira or isana matam jana reply gumba tahodabagi oidoira adugumba makti exactly haiba ngamdre but moina nungai taba khara waroba khara leigreba ko aduna maram oiraga hauji makki oina no contact ta leirine na haye duga no contact ta leiriba se manadi pau phawrege na khalle maramdi mana lande or mana soide haibagi wakhal da leiba ko aduna mana pau phawragadi magi word or value se khara hanthana uri kansida amahena hanthana ukhrani haibagi masagi stubborn thought amada fix tawraga leireba ko aduna maram oiraga
ꯀꯩ ꯍꯥꯏꯅꯤ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯔꯤꯁꯦ ꯂꯩꯖꯔꯁꯅꯨ ꯃꯥꯅꯗꯤ ꯀꯟꯇꯦꯛ ꯇꯧꯔꯔꯣꯏ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯨꯛꯑꯒ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯅꯤꯁꯨꯕ ꯀꯥꯔꯠꯁꯤꯅ ꯗ ꯁꯟ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯔꯤꯚꯔꯁꯇ ꯊꯣꯛꯂꯛꯑꯦ ꯁꯤꯒꯤ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒꯤ ꯃꯤꯁꯤꯒ ꯏꯁꯥꯒ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯣꯔ ꯄꯥꯎ ꯐꯥꯎꯅꯔꯤꯉꯩ ꯃꯇꯝꯗ ꯏꯁꯥꯗ ꯄꯣꯖꯤꯇꯤꯚ ꯚꯥꯏബ്ꯁ ꯃꯌꯥꯝ ꯑꯃ ꯁꯔꯥꯎꯟ ꯇꯧꯔꯝꯃꯦ ꯌꯥꯝꯅ ꯍꯦꯄꯤ ꯑꯣꯏꯅ ꯆꯠꯂꯝꯃꯦ ꯑꯗꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏꯃꯛꯇꯕꯨ ꯁꯥꯟꯅꯕ ꯑꯣꯏꯔꯣ ꯄꯣꯖꯤꯇꯤꯚ ꯏꯅꯔꯖꯤ ꯐꯪꯕ ꯑꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯠꯃꯤꯟꯅꯔꯝꯕ ꯌꯥꯝꯅ ꯑꯗꯨꯝ ꯋꯥꯈꯜ ꯆꯥꯟꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯃꯤ ꯃꯌꯥꯝ ꯑꯃ ꯏꯁꯥꯅꯁꯨ ꯎꯔꯝꯃꯦꯕꯀോ ꯑꯗꯨꯕꯨ ꯁꯗꯟꯂꯤ ꯑꯗꯨꯃꯥꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯃꯉꯣꯟꯗꯒꯤ ꯋꯥꯔꯝ ꯑꯦꯟ ꯀꯝꯐꯔꯠꯇꯣ ꯐꯪꯉꯒ ꯂꯥꯛꯑꯝꯕꯗꯣ ꯁꯗꯟꯂꯤ ꯇꯔꯟ ꯑꯃ ꯂꯧꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯋꯥ ꯃꯆꯥ ꯑꯃꯗꯒꯤ ꯁꯥꯎꯈꯤꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯗꯒꯤ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕꯅꯤ ꯈꯪꯗꯦ ꯑꯣꯔ ꯏꯁꯥꯅ ꯀꯩꯅꯣꯃ ꯑꯁꯣꯏꯕ ꯑꯃ ꯇꯧꯔꯨꯕꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯒ ꯆꯠꯈꯤꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯣꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯊꯣꯛꯄꯗꯒꯤ ꯉꯁꯥꯏꯒꯤ ꯂꯩꯔꯝꯃꯤꯕ ꯄꯣꯖꯤꯇꯤꯚ ꯏꯅꯔꯖꯤꯗꯣ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤꯗ ꯂꯣꯏꯅꯃꯛ ꯀꯟꯚꯔꯠ ꯇꯧꯔꯦꯕ ꯑꯗꯨꯅ ꯏꯁꯥꯅ ꯀꯩꯅꯣꯝꯃ ꯉꯥꯡꯉꯨꯕ ꯀꯩꯅꯣꯝꯃ ꯇꯧꯔꯨꯕꯗꯁꯨ ꯃꯥꯅ ꯂꯥꯟꯅ ꯍꯦꯟꯅ ꯂꯧꯁꯟꯕꯒꯨꯝꯕ ꯑꯗꯒꯤ ꯌꯥꯝꯅ ꯂꯥꯟꯅ ꯋꯥꯈꯜꯁꯦ ꯃꯤꯁꯑꯟꯗꯔꯁꯇꯦꯟ ꯇꯧꯈꯤꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔꯁꯨ ꯂꯩꯌꯦꯅ ꯍꯥꯏꯌꯦ ꯐꯔꯗꯔꯃꯣꯔ ꯁꯤꯒꯤ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯁꯨꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕꯁꯦ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯀꯌꯥ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯂꯩꯇꯦꯅ ꯈꯟꯖꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯜꯂꯤꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯣ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯕ ꯉꯝꯅꯗꯕ ꯑꯩꯁꯨ ꯂꯥꯜꯂꯤ ꯅꯪꯁꯨ ꯂꯥꯜꯂꯤ ꯍꯥꯏꯕ ꯑꯣꯔ ꯑꯩꯁꯨ ꯂꯥꯟꯗꯦ ꯅꯪꯁꯨ ꯂꯥꯟꯗꯦ ꯍꯥꯏꯕꯒꯤ ꯁ꯭ꯇꯕꯔꯟ ꯊꯣꯠ ꯑꯃꯗ ꯂꯩꯅꯕꯀꯣ ꯑꯩꯅ ꯆꯨꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯅꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯅꯣ ꯀꯟꯇꯦꯛ ꯂꯩꯔꯤꯕꯁꯦ ꯏꯁꯥꯅꯁꯨ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯔꯨꯔꯒꯗꯤ ꯏꯁꯥꯒꯤ ꯋꯥꯔꯠ ꯑꯣꯔ ꯚꯦल्यूꯒꯤꯁꯨ ꯑꯃꯨꯛ ꯈꯟꯕ ꯏꯁꯥꯒꯤ ꯏꯒꯣ ꯄ꯭ꯔꯥꯏꯗꯀꯤꯁꯨ ꯑꯃꯨꯛ ꯈꯟꯕꯀꯣ ꯑꯗꯨꯗꯨꯒ ꯏꯁꯥꯅ ꯄꯥꯎ ꯐꯥꯎꯔꯨꯔꯒ ꯃꯥꯁꯦ ꯑꯃꯨꯛ ꯆꯥꯎꯊꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯃꯨꯛ ꯂꯩꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯁꯤꯅ ꯌꯥꯝꯅ awkward ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯋꯦꯅ ꯍꯥꯏꯌꯦ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯁꯦ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯄꯥꯎ ꯐꯥꯎꯒꯦ ꯍꯥꯏꯕꯁꯦ ꯀꯌꯥ ꯀꯥ ꯍꯦꯟꯅ ꯈꯟꯗꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯒ ꯐꯥꯎꯔꯨꯔꯒꯁꯨ ꯐꯖꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯛꯑꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕꯒꯤ ꯈꯧꯇꯛ ꯆꯥꯔꯒ ꯂꯩꯕꯒꯤ ꯃꯃꯤ ꯈꯔ ꯎꯏꯌꯦꯕꯀꯣ ꯃꯊꯪꯁꯤꯅ ꯖꯠꯁꯃꯦꯟ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦ ꯁꯤꯒꯤ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯒꯤ ꯁꯨꯃꯥꯏꯅ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯣꯔ ꯁꯤꯆꯨꯋꯦꯁꯟꯁꯤꯞꯁꯦ ꯔꯤꯀꯟꯁꯥꯏꯜ ꯇꯧꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯚꯤꯖꯟ ꯄꯤꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯖꯠꯁꯃꯦꯟ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯛꯁꯟ ꯐꯣꯔ ꯑꯦꯛꯁꯟ ꯀꯣ ꯍꯥꯏꯗꯤ ꯏꯁꯥꯅ ꯇꯧꯔꯨꯕ ꯊꯕꯛꯇꯨꯒꯤ ꯃꯥꯟꯅꯕ ꯖꯠꯁꯃꯦꯟ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯚꯤꯖꯟꯁꯦ ꯀꯥꯔꯠꯁꯤꯅ ꯚꯤꯖꯟ ꯄꯤꯌꯦꯕꯀꯣ ꯑꯗꯨꯅ ꯏꯁꯥꯅ ꯇꯁꯦꯡꯅ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯣꯔ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯁꯣꯏꯔꯨꯕ ꯂꯥꯜꯂꯨꯕ ꯑꯣꯏꯔꯒꯗꯤꯀꯣ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯇꯁꯦꯡꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯣꯏꯔꯒꯗꯤ ꯏꯀꯥꯏꯒꯨꯝꯕꯁꯦ ꯈꯔ ꯊꯥꯗꯣꯛꯄꯤꯔꯒ ꯍꯣꯏ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯛꯇꯕꯗꯨꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯏꯁꯥꯒꯤ ꯐꯣꯔꯒꯤꯞꯅꯦꯁ ꯑꯗꯨꯝ ꯁꯤꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯏꯁꯥꯒꯤ ꯄ꯭ꯔꯥꯏꯗ ꯏꯒꯣ ꯁ꯭ꯇꯕꯔꯅꯦꯁꯁꯤꯅ ꯈꯔ ꯇꯨꯡꯍꯟꯗꯅ ꯊꯝꯕꯤꯔꯝꯃꯒ ꯏꯁꯥꯅ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯇꯁꯦꯡꯅ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯂꯩꯔꯒꯗꯤꯀꯣ ꯑꯗꯨꯝ ꯏꯁꯥꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯦꯄ꯭ꯔꯣꯆꯇꯣ ꯏꯁꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯔꯒꯗꯤ ꯃꯤꯁꯤꯅꯁꯨ ꯑꯗꯨꯝ ꯑꯦꯛꯁꯦꯞ ꯇꯧꯔꯛꯑꯒ ꯔꯤꯀꯟꯁꯥꯏꯜ ꯇꯧꯔꯛꯄ ꯄꯥꯎ ꯐꯥꯎꯅꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯁꯦ ꯂꯩꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯇꯁꯦꯡꯅ ꯁꯣꯏꯗꯕ ꯂꯥꯟꯗꯕꯗ ꯃꯤꯁꯤꯅ ꯏꯁꯥꯗ ꯕ꯭ꯂꯦꯝ ꯄꯤꯁꯜꯂꯝꯕ ꯑꯣꯏꯔꯒꯗꯤ ꯅꯣ ꯀꯟꯇꯦꯛꯁꯦ ꯑꯗꯨꯝ ꯅꯣ ꯀꯟꯇꯦꯛ ꯑꯣꯏꯅ ꯂꯩꯈ꯭ꯔꯁꯅꯨ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯐꯥꯎꯕꯤꯔꯨꯔꯅꯨ ꯍꯥꯏꯕꯁꯦ ꯀꯥꯔꯠꯁꯤꯅ ꯚꯤꯖꯟ ꯄꯤꯌꯦꯕ ꯑꯗꯨꯅ ꯔꯤꯀꯟꯁꯥꯏꯜ ꯇꯧꯕꯒꯤ ꯆꯥꯟꯁꯦꯁꯁꯤꯁꯨ ꯑꯗꯨꯝ ꯂꯩꯍꯜꯂꯨꯔꯅꯨ ꯍꯥꯏꯕꯁꯦ ꯀꯥꯔꯠꯁꯤꯅ ꯖꯖꯃꯦꯟꯇꯦꯜ ꯑꯣꯏꯕ ꯚꯤꯖꯟ ꯄꯤꯔꯤꯅꯦꯕꯀꯣ ꯃꯤꯟꯁ ꯏꯁꯥꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯂꯩꯔꯒꯗꯤ ꯍꯥꯏꯖꯧ ꯅꯣꯟꯖꯧ ꯔꯤꯀꯟꯁꯥꯏꯜ ꯇꯧꯅꯕ ꯍꯣꯠꯅꯧ ꯑꯐꯕ ꯃꯍꯩ ꯐꯪꯅꯤ ꯔꯤꯀꯟꯁꯥꯏꯜ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯏꯁꯥꯅ ꯁꯣꯏꯗꯕꯤꯗ ꯏꯁꯥꯗ ꯕ꯭ꯂꯦꯝ ꯄꯤꯔꯝꯕ ꯑꯣꯏꯔꯒꯗꯤ ꯅꯣ ꯀꯟꯇꯦꯛꯁꯦ ꯑꯗꯨꯝ ꯅꯣ ꯀꯟꯇꯦꯛ ꯑꯣꯏꯅ ꯁꯦꯄꯔꯦꯇꯦꯠ ꯑꯣꯏꯕ ꯋꯦꯁꯇ ꯆꯠꯍꯟꯈ꯭ꯔꯣ ꯍꯥꯏꯕꯁꯦ ꯀꯥꯔꯠꯁꯤꯅ ꯚꯤꯖꯟ ꯄꯤꯔꯤꯅꯦꯕꯀꯣ ꯃꯈꯥ ꯇꯥꯔꯛꯄ ꯀꯥꯔꯠꯁꯦ ꯄꯦꯖ ꯑꯣꯐ ꯀꯞꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦꯕ ꯁꯤꯒꯤ ꯀꯥꯔꯠꯁꯤꯅ ꯂꯩꯔꯤꯕ ꯖꯦꯅꯔꯦꯜ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯚꯤꯖꯟ ꯈꯔ ꯄꯤꯌꯦ ꯁꯤꯗ ꯄꯦꯖ ꯑꯣꯐ ꯀꯞꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯝꯃꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯂꯣꯌꯦꯜ ꯑꯣꯏꯕ ꯈꯔ ꯋꯥꯠꯅꯕꯒꯤ ꯃꯃꯤ ꯎꯏ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯅ ꯑꯣꯔ ꯁꯤꯆꯨꯋꯦꯁꯟꯁꯤꯞ ꯑꯃꯗ ꯂꯩꯅ ꯑꯇꯣꯞꯄ ꯃꯤ ꯄꯥꯎ ꯐꯥꯎꯅꯕ ꯁꯥꯏꯠ ꯑꯃ ꯍꯦꯛꯇꯗꯒꯤ ꯇꯧꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯋꯥ ꯈꯔ ꯂꯣꯠꯅꯕ ꯍꯥꯏꯕꯗꯤ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯅꯗꯕ ꯋꯥ ꯈꯔ ꯂꯣꯠꯂꯒ ꯐꯨꯝꯃꯒ ꯊꯝꯅꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯈꯤꯕ ꯃꯥꯜꯂꯦ ꯑꯗꯨꯅꯁꯨ ꯍꯧꯖꯤक ꯅꯣ ꯀꯟꯇꯦꯛꯁꯦ ꯑꯣꯏꯍꯜꯂꯛꯄ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯅ ꯄꯥꯏꯜꯕꯤ ꯈꯟꯕꯤꯔꯤꯕꯁꯤꯡꯅ ꯐꯖꯅ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯕꯤꯔꯣ ꯏꯁꯥꯅ ꯍꯥꯟꯅ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕꯁꯦ ꯏꯁꯥꯒꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯐꯖꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯂꯩꯈꯤꯕ ꯑꯣꯏꯔꯒꯗꯤ ꯑꯦꯄ꯭ꯔꯣꯆ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯔꯤꯀꯟꯁꯥꯏꯜ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯏꯁꯥꯅ ꯁꯣꯏꯗꯕꯤꯗ ꯃꯤꯁꯤꯅ ꯑꯣꯏꯅ ꯁꯣꯏꯔꯛꯄ ꯑꯣꯏꯔꯝꯃꯒꯗꯤ ꯑꯦꯄ꯭ꯔꯣꯆꯇꯣ ꯇꯧꯔꯨꯔꯅꯨ ꯔꯤꯀꯟꯁꯥꯏꯜꯁꯦ ꯇꯧꯕꯩ ꯆꯥꯟꯁꯦꯁꯁꯦ ꯂꯩꯍꯜꯂꯨꯔꯅꯨ ꯁꯦꯄꯔꯦꯇꯦꯠ ꯑꯣꯏꯕ ꯋꯦꯁ ꯑꯗꯨꯝ ꯆꯠꯄꯤꯔꯣ ꯍꯥꯏꯕꯁꯦ ꯀꯥꯔꯠꯁꯤꯅ ꯚꯤꯖꯟ ꯄꯤꯌꯦꯕꯀꯣ ꯁꯣ ꯄꯥꯏꯜꯕꯤꯒꯤꯁꯦ ꯈꯤꯇꯪꯗꯤ ꯖꯖꯃꯦꯟꯇꯦꯜ ꯑꯣꯏꯌꯦ ꯕꯠ ꯚꯤꯖꯟꯁꯦ ꯁꯨꯃꯥꯏꯅ ꯄꯤꯔꯦ ꯑꯗꯣ ꯄꯥꯏꯜꯕꯤꯒꯤ ꯑꯣꯏꯕ ꯅꯣ ꯀꯟꯇꯦꯛ ꯔꯤꯂꯦꯁꯟꯁꯤꯞ ꯔꯤꯗꯤꯡꯁꯦ ꯁꯤꯗ ꯂꯣꯏꯔꯦ ꯑꯗꯨꯝ ꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯖꯦꯅꯔꯦꯜ ꯑꯦꯗꯚꯥꯏꯁ ꯂꯧꯁꯤꯟꯕꯤꯔꯒ ꯃꯌꯥꯝꯅ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯥꯏꯜꯕꯤꯒꯤ ꯔꯤꯗꯤꯡꯁꯨ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣ ꯒꯥꯏꯁ ꯃꯊꯪꯗ ꯄꯥꯏꯜ ꯁꯤ ꯀꯣ ꯁꯤꯒꯤ ꯑꯥꯏꯗꯜ ꯐꯤꯒꯔꯁꯦ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯇꯦꯔꯣꯠ ꯗꯦꯛꯁꯦ ꯆꯨꯁ ꯇꯧꯕꯤꯕꯈꯩꯗꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯅꯣ ꯀꯟꯇꯦꯛ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯣꯔ ꯁꯤꯆꯨꯋꯦꯁꯟꯁꯤꯞꯁꯤꯒꯤꯗꯃꯛꯇ
ꯀꯔꯤ ꯀꯔꯤ ꯚꯤꯖꯟ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯀꯥꯔꯠꯇꯒꯤ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯑꯗꯣ ꯄꯥꯏꯜꯁꯤꯒꯤ ꯑꯣꯏꯅ ꯅꯣ ꯀꯟꯇꯦꯛ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯏꯁꯥꯒꯤꯗꯃꯛꯇ ꯀꯔꯤ ꯈꯟꯒꯦ ꯍꯥꯏꯕꯗꯣ ꯑꯍꯥꯟꯕ ꯀꯥꯔꯠꯁꯤꯗꯒꯤ ꯌꯦꯡꯉꯁꯦꯀꯣ ꯁꯤꯒꯤ ꯗꯦꯛꯁꯤꯒꯤ ꯂꯥꯁ ꯀꯥꯔꯠ ꯑꯣꯐ ꯗ ꯗꯦꯛꯁꯦ ꯂꯧꯈꯠꯆꯒꯦ ꯁꯤꯗ ꯀ꯭ꯋꯤꯟ ꯑꯣꯐ ꯁ꯭ꯋꯣꯔꯗꯁ ꯀꯣ Six of Swords, ꯃꯔꯛꯇꯒꯤ ꯂꯧꯈꯠꯆꯒꯦꯀꯣ The Emperor reverse, ꯍꯟꯗꯛꯀꯤ ꯋꯤꯟꯇꯔ ꯁꯤꯖꯟꯁꯤꯗꯤ ꯑꯗꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯣꯛ ꯊꯨꯡꯉꯒ ꯂꯩꯗꯣꯔꯕ꯭ꯔꯥ ꯈꯪꯗꯦ Ace of Swords reverse. So ꯄꯥꯏꯜꯁꯤꯒꯤ ꯑꯣꯏꯕ ꯀꯥꯔꯠꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤꯒꯤ ꯀꯥꯔꯠ ꯈꯩꯁꯦ ꯄꯤꯛ ꯇꯧꯔꯦꯀꯣ ꯑꯗꯣ ꯄꯥꯏꯜꯁꯤꯒꯤ ꯅꯣ ꯀꯟꯇꯦꯛ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯤꯀꯣ ꯑꯍꯥꯟꯕꯗ ꯀ꯭ꯋꯤꯟ ꯑꯣꯐ ꯁ꯭ꯋꯣꯔꯗꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦꯕ ꯀ꯭ꯋꯤꯟ ꯑꯣꯐ ꯁ꯭ꯋꯣꯔꯗꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯏꯁꯥꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯣ ꯀꯟꯇꯦꯛ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯤꯕ or ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯃꯛꯇꯤ ꯁꯦꯇꯜ ꯇꯧꯔꯨꯗꯕꯤꯗ ꯁꯤꯆꯨꯋꯦꯁꯟꯁꯤꯞ ꯑꯣꯏꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯃꯔꯝ ꯂꯩꯇꯕꯤꯗ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕꯒꯨꯝꯕ or ꯁꯥꯎꯅꯕ ꯈꯔꯗꯒꯤ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯅꯣ ꯀꯟꯇꯦꯛ ꯂꯩꯈ꯭ꯔꯤꯕ ꯃꯤꯑꯣꯏꯗꯨꯅ ꯏꯁꯥꯒꯤꯗꯃꯛꯇ ꯀꯩ ꯐꯤꯜ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯀꯥꯔꯠꯁꯤꯅ ꯚꯤꯖꯟ ꯄꯤꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯀ꯭ꯋꯤꯟ ꯑꯣꯐ ꯁ꯭ꯋꯣꯔꯗꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯏꯁꯥꯒꯤ ꯁꯨꯃꯥꯏꯅ ꯅꯣ ꯀꯟꯇꯦꯛ ꯂꯩꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯀ꯭ꯂꯦꯚꯔ ꯃꯥꯏꯟꯗꯦꯠ ꯑꯣꯏꯕ intellectual knowledge high ꯑꯣꯏꯕ ꯅꯨꯄꯤ or ꯃꯤꯑꯣꯏ ꯑꯃꯅꯦ ꯅꯨꯄꯥ ꯑꯃꯅꯦ ꯅꯨꯄꯤ ꯑꯃꯅꯦ ꯀꯣ ꯑꯗꯨꯃꯥꯏꯅ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯋꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯤꯑꯣꯏꯁꯦ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯀꯣ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ intellectual knowledge high ꯑꯣꯏꯕ ꯕꯨꯙꯤ ꯂꯧꯁꯤꯡ ꯂꯩꯕ clever minded ꯑꯣꯏꯕ intellectual ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯅꯦꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯥꯁꯦ ꯃꯤꯒꯤ ꯑꯣꯏꯕ ꯋꯥꯁꯦ ꯑꯗꯨꯝ ꯁꯠ ꯁꯠ ꯂꯥꯎꯅ ꯌꯦꯡꯕꯗ ꯑꯟꯗꯔꯁꯇꯦꯟ ꯇꯧꯏ ꯀꯥꯏꯅ ꯃꯁꯥꯅ ꯈꯟꯖꯕꯀꯣ ꯑꯗꯨꯒ ꯃꯁꯥꯁꯦ intellectual ꯑꯣꯏꯕ ꯑꯗꯒꯤ clever minded ꯑꯣꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ overthinking ꯊꯤꯡꯀꯤꯡꯁꯨ ꯈꯔ ꯇꯧꯋꯦꯕ overthinking ꯊꯤꯡꯀꯤꯡꯁꯨ ꯈꯔ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯈꯤꯇꯪ bad changes ꯑꯃ ꯂꯥꯛꯄ ꯃꯇꯝꯗ or bad phase ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯥꯅ ꯍꯦꯟꯅ overthinking ꯇꯧꯁꯟꯖꯕ ꯃꯁꯥꯒꯤ ꯃꯥꯏꯟꯁꯦ mental peace ꯄꯤꯗꯕꯀꯣ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯥꯏꯟꯁꯤꯗ mentally abusive ꯑꯣꯏꯖꯕ ꯀꯩꯁꯨ ꯂꯩꯇꯕ ꯋꯥ ꯃꯆꯥꯗꯁꯨ ꯌꯧꯅ ꯈꯟꯖꯜꯂꯒ ꯍꯦꯛꯇ ꯃꯥꯅ ꯈꯜꯂꯤꯁꯦ ꯂꯣꯏꯅꯃꯛ ꯆꯨꯝꯃꯕꯒꯤ ꯇꯥꯏꯞꯇꯀꯣ ꯑꯗꯨꯝ ꯍꯦꯟꯅ ꯈꯟꯖꯜꯂꯒ ꯃꯁꯥꯅ ꯃꯁꯥꯕꯨ torture ꯄꯤꯖꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕ relationship or situationshipꯁꯤꯗꯒꯤ ꯃꯥ ꯃꯁꯥꯅ ꯑꯣꯏꯅ ꯂꯥꯞꯊꯣꯛꯆꯔꯒꯦꯅ ꯈꯟꯖꯩꯕ ꯃꯔꯝꯗꯤ ꯃꯥ ꯂꯩꯕꯁꯦ relationshipꯁꯤꯗ ꯏꯁꯥꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯦ or ꯏꯁꯥꯗ ꯌꯥꯝꯅ ꯑꯋꯥꯕ ꯄꯤꯔꯦ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯃꯁꯥ ꯃꯊꯟꯇ ꯌꯥꯝꯅ mental torture ꯄꯤꯖꯩꯌꯦꯕꯀꯣ ꯃꯥꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯦ no contact ꯂꯩꯕꯁꯤꯗꯒꯤ ꯑꯗꯨꯝ ꯂꯥꯞꯊꯣꯛꯅꯈ꯭ꯔꯁꯅꯨ ꯍꯟꯖꯤꯟꯗꯅꯕ ꯍꯣꯠꯅꯔꯒꯦ ꯀꯥꯏꯅ ꯍꯥꯏꯕꯒꯤ strong mindedness ꯑꯃꯗ firm ꯑꯣꯏꯅ stick ꯇꯧꯔꯒ ꯂꯩꯈ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯃꯁꯥꯁꯦ ꯁꯨꯡꯂꯩ ꯂꯩꯇꯕ ꯁꯤꯅꯥꯔꯤꯑꯣ ꯃꯌꯥꯝ ꯑꯃ ꯃꯁꯥꯅ ꯀ꯭रिꯌꯦꯠ ꯇꯧꯖꯔꯒ ꯁꯨꯡꯂꯩ ꯂꯩꯇꯕ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝ ꯑꯃ ꯃꯁꯥꯅ ꯁꯥꯒꯠꯆꯔꯒ ꯁꯨꯃꯥꯏꯅ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯂꯩꯔꯝꯕ or ꯁꯤꯆꯨꯋꯦꯁꯟꯁꯤꯞ ꯑꯃ ꯂꯩꯔꯝꯕꯁꯤꯗ ꯏꯁꯥꯁꯦ ꯌꯥꯝꯅ ꯋꯥꯔꯝꯃꯅꯤ ꯃꯥ ꯂꯩꯕꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯗ ꯌꯥꯝꯅ ꯋꯥꯔꯝꯃꯅꯤ or ꯁꯤꯆꯨꯋꯦꯁꯟꯁꯤꯞꯇꯨꯗ ꯌꯥꯝꯅ ꯋꯥꯔꯝꯃꯅꯤ ꯃꯥꯅ ꯌꯥꯝꯅ ꯑꯌꯦꯠ ꯑꯄꯟ ꯑꯣꯏꯔꯦ ꯑꯗꯨꯅ ꯌꯦꯠꯇꯅꯕ ꯇꯧꯔꯒꯦ ꯂꯥꯞꯊꯣꯛꯑꯒꯦ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯐꯤꯛꯁ ꯇꯧꯔꯒ ꯂꯩꯈ꯭ꯔꯦꯕꯀꯣ ꯃꯉꯣꯟꯗ ꯑꯗꯨꯅ ꯃꯥꯁꯦ ꯄꯥꯎꯁꯦ ꯐꯥꯎꯔꯛꯑꯔꯣꯏꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗꯁꯨ ꯖꯒꯥ ꯑꯃꯗ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯈꯤꯕꯒꯤ ꯃꯃꯤ ꯈꯔ ꯎꯏꯌꯦꯕꯀꯣ ꯑꯅꯤꯁꯨꯕ ꯀꯥꯔꯠꯁꯤꯅ ꯁꯤꯛꯁ ꯑꯣꯐ ꯁ꯭ꯋꯣꯔꯗꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤ ꯊꯣꯛꯂꯛꯑꯦ ꯁꯤꯒꯤ ꯁꯤꯛꯁ ꯑꯣꯐ ꯁ꯭ꯋꯣꯔꯗꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯄꯥꯏꯜꯁꯤ ꯈꯟꯕꯤꯔꯤꯕꯁꯤꯡꯁꯦ ꯏꯁꯥꯅ ꯍꯧꯖꯤꯛꯀꯤ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯔꯝꯃꯒ ꯅꯣ ꯀꯟꯇꯦꯛ ꯂꯩꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯁꯤꯆꯨꯋꯦꯁꯟꯁꯤꯞ ꯂꯩꯔꯝꯃꯒ ꯅꯣ ꯀꯟꯇꯦꯛ ꯂꯩꯈ꯭ꯔꯤꯕ ꯃꯤꯁꯦ ꯁꯤꯁꯤꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯤꯉꯩ ꯃꯇꯝ ꯂꯣꯏꯅꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯦꯃꯣꯔꯤꯁ ꯈꯔ ꯑꯗꯨꯝ ꯀ꯭रिꯌꯦꯠ ꯇꯧꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯂꯣꯏꯅꯔꯝꯕ ꯃꯤ ꯑꯣꯏꯔꯝꯕ ꯌꯥꯏ or ꯃꯇꯝ ꯈꯖꯤꯛ ꯈꯛꯇꯪ ꯂꯣꯏꯅꯔꯝꯕ ꯃꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯇꯥꯔꯒꯁꯨ ꯃꯦꯃꯣꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯏꯁꯥꯅꯁꯨ ꯈꯔ ꯍꯦꯟꯅꯁꯨ ꯑꯦꯇꯦꯆ ꯑꯣꯏꯖꯕꯒꯤ ꯃꯑꯣꯡꯗ ꯎꯏꯌꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯦꯃꯣꯔꯤꯁ ꯂꯩꯈꯤꯕ ꯑꯦꯇꯦꯆꯃꯦꯟ ꯂꯩꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞ or ꯁꯤꯆꯨꯋꯦꯁꯟꯁꯤꯞꯁꯦ ꯑꯃꯨꯛ ꯍꯜꯂꯛꯄ ꯄꯥꯝꯃꯤꯌꯦꯕꯀꯣ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯗꯨꯅ ꯃꯥꯁꯦ ꯍꯜꯂꯛꯈꯤꯗ꯭ꯔꯥ ꯍꯜꯂꯛꯑꯔꯣꯏꯗ꯭ꯔꯥ ꯑꯗꯒꯤ ꯏꯁꯥꯅ ꯄꯥꯎ ꯐꯥꯎꯔꯨꯕꯅ ꯐꯒꯗ꯭ꯔꯥ ꯄꯥꯎ ꯐꯥꯎꯔꯨꯕꯗꯅ ꯀꯩꯀꯩ ꯑꯣꯏꯔꯛꯀꯅꯤ ꯑꯗꯒꯤ ꯐꯥꯎꯗꯕꯤꯗ ꯉꯥꯏꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯏꯁꯥꯗ ꯈꯟꯐꯝ ꯈꯪꯗꯕ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯗꯕ ꯑꯗꯒꯤ ꯃꯦꯃꯣꯔꯤꯁꯨ ꯑꯗꯨꯝ ꯈꯔ ꯂꯩꯈꯤꯕ ꯑꯣꯏꯕꯅꯤꯅ ꯊꯥꯁꯨ ꯊꯥꯗꯣꯛꯅꯤꯡꯗꯕ ꯊꯥꯗꯣꯛꯄꯁꯨ ꯉꯝꯃꯣꯏ ꯍꯥꯏꯅ ꯈꯟꯖꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯁꯤꯡ ꯃꯌꯥꯝ ꯑꯃꯅ ꯁꯔꯥꯎꯟ ꯇꯧꯔꯒ ꯏꯁꯥꯁꯦ ꯍꯧꯖꯤꯛꯁꯦ ꯇꯧꯐꯝ ꯈꯪꯗꯕ ꯀꯔꯤ ꯗꯤꯁꯤꯖꯟ ꯂꯧꯗꯣꯏꯅꯣ ꯈꯪꯗꯕ ꯑꯗꯒꯤ ꯄꯥꯎ ꯐꯥꯎꯔꯨꯔꯒ ꯑꯃꯨꯛ ꯐꯖꯅ ꯔꯤꯄ꯭ꯂꯥꯏ
ꯇꯧꯕꯤꯔꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯖꯥꯟꯅꯕ ꯑꯗꯒꯤ ꯐꯥꯎꯔꯨꯗ꯭ꯔꯒꯅ ꯑꯃꯨꯛ ꯂꯥꯞꯊꯣꯛꯅꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯐꯤꯌꯔ ꯑꯃꯁꯨ ꯂꯩꯕ ꯏꯁꯥꯗ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯃꯥꯏꯟꯁꯦ ꯁ꯭ꯇꯦꯕꯜ ꯑꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯒꯣ ꯊ꯭ꯔꯨ ꯇꯧꯋꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯀꯔꯦꯖꯤꯌꯁ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯔꯒꯦ ꯍꯥꯏꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯄꯥꯎ ꯐꯥꯎꯔꯨꯕꯗꯤ ꯑꯃꯨꯛꯁꯨ ꯉꯝꯗꯕ ꯏꯁꯥꯗ ꯈꯧꯇꯛ ꯆꯥꯕ ꯑꯗꯨꯒꯨꯝꯕ ꯈꯔꯁꯨ ꯂꯩꯌꯦꯕ ꯃꯔꯝꯗꯤ ꯉꯁꯥꯏ ꯃꯤꯗꯣ ꯃꯦꯟꯇꯦꯜꯂꯤ ꯌꯥꯝꯅ ꯑꯗꯨꯝ ꯀ꯭ꯂꯦꯚꯔ ꯃꯥꯏꯟꯗꯦꯠ ꯑꯣꯏꯕ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯑꯣꯏꯕ ꯃꯤꯅꯤꯅ ꯊꯤꯅ ꯉꯥꯡꯉꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯑꯃꯨꯛꯁꯨ ꯈꯟꯖꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯖꯒꯥꯗ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯕꯒꯤ ꯃꯃꯤ ꯈꯔ ꯎꯏꯌꯦꯕꯀꯣ ꯃꯊꯪꯒꯤꯁꯤꯅ ꯗ ꯑꯦꯝꯄꯦꯔꯔ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯔꯤꯚꯔꯁꯇ ꯊꯣꯛꯂꯛꯑꯦ ꯁꯤꯒꯤ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯒꯤ ꯍꯧꯖꯤꯛ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯦ or no contact ꯂꯩꯔꯤꯕ situationship or ꯃꯤꯑꯣꯏꯁꯦ ꯏꯁꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯁꯥꯏꯠꯇꯒꯤ or ꯃꯤꯑꯣꯏꯁꯤꯒꯤ ꯐꯦꯃꯤꯂꯤꯒꯤ ꯁꯥꯏꯠꯇꯒꯤ restriction ꯈꯔ ꯂꯥꯛꯀꯗꯧꯕ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ relationshipꯁꯦ ꯂꯩꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯒꯤ restrictionꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ relationshipꯁꯦ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯑꯌꯦꯠ ꯑꯄꯟ ꯑꯊꯤꯡꯕꯒꯨꯝꯕ ꯈꯔ ꯐꯪꯉꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯁꯨ ꯂꯩꯌꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯐ꯭ꯌꯨꯆꯔꯗ ꯑꯦꯔꯥꯏꯁ ꯇꯧꯔꯛꯀꯗꯕ ꯂꯩꯔꯦꯀꯣ ꯁꯤꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯤꯁꯤꯅ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯟꯖꯔꯒ ꯄꯥꯎ ꯐꯥꯎꯔꯔꯣꯏꯒꯦ ꯍꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤನ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯄꯥꯎ ꯐꯥꯎꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯁꯦ ꯈꯔ ꯅꯦꯝꯃꯦ ꯑꯗꯨꯅ ꯃꯤꯟꯁꯦ ꯍꯥꯏꯗꯤ ꯔꯤꯀꯟꯁꯥꯏꯜ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯤꯟꯁꯦ ꯏꯁꯥꯅ ꯄꯥꯎ ꯐꯥꯎꯔꯨꯕ ꯅꯠꯇꯅ ꯃꯤꯟꯁꯦ ꯂꯩꯔꯔꯣꯏꯕꯀꯣ ꯑꯗꯨꯒ ꯏꯁꯥꯅ ꯄꯥꯎ ꯐꯥꯎꯔꯨꯕꯗꯨꯁꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯛꯀꯅꯤ ꯇꯧꯔꯛꯑꯣꯏ ꯍꯥꯏꯕꯒꯤ ꯆꯥꯟꯁꯦꯁꯁꯦ ꯈꯔ ꯅꯦꯝꯅ ꯂꯩ ꯑꯗꯨꯅ ꯂꯥꯏꯛ ꯆꯥꯟꯁꯇꯣ ꯏꯁꯥꯅ ꯇꯦꯛ ꯇꯧꯔꯒ ꯍꯥꯏꯗꯤ ꯔꯤꯛꯁꯇꯣ ꯂꯧꯕꯤꯔꯒ ꯄꯥꯎ ꯐꯥꯎꯔꯒ ꯔꯤꯀꯟꯁꯥꯏꯜ ꯇꯧꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯦꯁ ꯏꯠ ꯏꯁ ꯑꯗꯨꯝ ꯔꯤꯀꯟꯁꯥꯏꯜ ꯇꯧꯗꯕꯤꯗ ꯆꯠꯆꯈ꯭ꯔꯁꯅꯨ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯤ ꯏꯁꯥꯅ ꯗꯤꯁꯤꯖꯟ ꯈꯜꯂꯒ ꯂꯧꯕꯤꯔꯣ ꯇꯧꯕꯇꯕꯨ ꯔꯤꯀꯟꯁꯥꯏꯜ ꯇꯧꯕꯒꯤ ꯆꯥꯟꯁꯦꯁꯁꯦ ꯏꯁꯥꯅ ꯄꯥꯎ ꯐꯥꯎꯗ꯭ꯔꯒꯗꯤ ꯂꯩꯔꯣꯏ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯔꯒꯁꯨ ꯍꯦꯛꯇ ꯔꯤꯀꯟꯁꯥꯏꯜ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯒꯦꯔꯦꯟꯇꯤꯗꯤ ꯂꯩꯇꯦꯀꯣ and then reconcile ꯇꯧꯔꯦ ꯍꯥꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯐꯦꯃꯤꯂꯤꯒꯨꯝꯕꯒꯤ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯨ ꯑꯦꯔꯥꯏꯁ ꯇꯧꯔꯛꯀꯗꯧꯔꯤꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯤꯔꯒ ꯏꯁꯥꯅ ꯄꯥꯎ ꯐꯥꯎꯁꯤꯔꯥ ꯐꯥꯎꯔꯣꯏꯁꯤꯔꯥ ꯍꯥꯏꯕꯗꯣ ꯐꯖꯅ ꯗꯤꯞꯂꯤ ꯐꯖꯅ ꯑꯝꯇꯪ ꯈꯟꯊꯔꯒ ꯗꯤꯁꯤꯖꯟꯗꯣ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯆꯥꯟꯁꯦꯁꯇꯣ ꯌꯦꯡꯕꯤꯔꯣꯅ ꯍꯥꯏꯌꯦ ꯇꯧꯕꯇꯕꯨ ꯃꯤꯁꯦ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯔꯒꯗꯤ ꯑꯗꯨꯒꯤ ꯔꯤꯀꯟꯁꯥꯏꯜ ꯇꯧꯕꯒꯤ ꯆꯥꯟꯁꯦꯁꯇꯤ ꯂꯩꯔꯔꯣꯏꯀꯣ ꯏꯁꯥꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯨꯔꯀꯥꯟꯗ ꯔꯤꯀꯟꯁꯥꯏꯜ ꯇꯧꯕꯒꯤ ꯆꯥꯟꯁꯦꯁꯁꯦ ꯂꯩꯔꯛꯄ ꯌꯥꯏ ꯂꯩꯔꯛꯇꯕ ꯌꯥꯏ ꯑꯗꯨꯒ ꯃꯥꯅꯗꯤ ꯄꯥꯎꯗꯤ ꯐꯥꯎꯔꯛꯑꯔꯣꯏ ꯑꯗꯨꯗꯨꯒ ꯔꯤꯀꯟꯁꯥꯏꯜ ꯇꯧꯔꯦ ꯍꯥꯏꯔꯒꯁꯨ ꯐꯦꯃꯤꯂꯤꯒꯨꯝꯕꯒꯤ ꯑꯗꯨꯝ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯁꯨ ꯑꯦꯔꯥꯏꯁꯇꯤ ꯇꯧꯔꯛꯀꯗꯧꯔꯤꯕ Furthermore, Ace of Swords ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯔꯤꯚꯔꯁꯇ ꯊꯣꯛꯂꯛꯑꯦ ꯁꯤꯒꯤ Ace of Swords ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯔꯤꯚꯔꯁꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜꯁꯤ ꯈꯟꯕꯤꯔꯤꯕꯁꯤꯡꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯣꯛꯋꯥꯔꯗ ꯑꯣꯏꯕ ꯀꯟꯗꯤꯁꯟꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯈꯠꯅ ꯆꯩꯅꯕꯃꯛꯇ ꯑꯣꯏꯔꯒꯁꯨ ꯆꯤꯟ ꯊꯣꯛꯅ ꯈꯠꯅꯗ꯭ꯔꯒꯁꯨ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯅꯗꯕꯒꯨꯝꯕ ꯑꯗꯒꯤ ꯃꯦꯟꯇꯦꯜꯂꯤ ꯄꯤꯁꯐꯨꯜ ꯑꯦꯟ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯉꯝꯗꯕ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯕ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯁꯤꯆꯨꯋꯦꯁꯟ ꯈꯔꯗꯒꯤ ꯌꯥꯝ ꯊꯤꯅ ꯐ꯭ꯔꯁꯇ꯭ꯔꯦꯇꯤቭ ꯑꯣꯏꯅꯔꯒ ꯋꯥꯈꯜꯁꯦ ꯄꯤꯁꯐꯨꯜ ꯑꯣꯏꯅꯗꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕꯗꯒꯤ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯦ ꯁꯦꯄꯔꯦꯇꯦꯠ ꯑꯣꯏꯈꯤꯕ or no contact ꯂꯩꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯀꯥꯔꯠꯁꯤꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯦꯅꯔꯦꯜ ꯁꯤꯆꯨꯋꯦꯁꯟꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯧꯖꯤꯛꯃꯛꯀꯤꯁꯨ ꯑꯃꯨꯛ ꯔꯤꯂꯦꯁꯟꯁꯤꯞ or ꯁꯤꯆꯨꯋꯦꯁꯟꯁꯤꯞꯁꯦ ꯔꯤꯀꯟꯁꯥꯏꯜ ꯇꯧꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯁꯤꯁꯨ ꯀꯟꯐ꯭ꯌꯨꯖꯟ ꯁ꯭ꯇꯦꯠꯇꯅꯦꯕ ꯂꯩꯔꯤꯁꯦ ꯔꯤꯀꯟꯁꯥꯏꯜ ꯇꯧꯅꯤ or ꯇꯧꯔꯣꯏ ꯍꯥꯏꯕꯁꯤꯁꯨ ꯑꯦꯛꯖꯦꯛꯂꯤ ꯍꯥꯏꯗ꯭ꯔꯤꯕꯀꯣ ꯑꯗꯨꯅ ꯀꯟꯐ꯭ꯌꯨꯖꯟ ꯁ꯭ꯇꯦꯠꯁꯦ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯄꯥꯁꯇꯁꯨ ꯂꯩꯔꯤ ꯑꯃꯗꯤ ꯐ꯭ꯌꯨꯆꯔꯗꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯍꯥꯏꯌꯦ ꯑꯗꯨꯅ ꯂꯥꯏꯛ ꯁꯤꯒꯤ ꯃꯤꯁꯦ ꯏꯁꯥꯒ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯀꯝꯄꯦꯇꯤꯕꯜ ꯑꯣꯏꯕꯁꯨ ꯑꯣꯏꯗꯦ ꯑꯗꯨꯅ ꯁꯤꯆꯨꯋꯦꯁꯟ or ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯃꯨꯛ ꯍꯟꯖꯤꯟꯅꯅꯕ ꯏꯁꯥꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯁꯤꯔꯥ ꯇꯧꯔꯣꯏꯁꯤꯔꯥ ꯍꯥꯏꯕꯗꯨ ꯈꯜꯂꯒ ꯐꯖꯅ ꯗꯤꯁꯤꯖꯟ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯔꯤꯀꯟꯁꯥꯏꯜ ꯇꯧꯅꯤ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯑꯦꯛꯖꯦꯛ ꯚꯤꯖꯟꯗꯨꯁꯨ ꯑꯃꯨꯛ ꯀꯥꯔꯠꯁꯤꯅ ꯄꯤꯗꯦ ꯏꯁꯥꯒꯤ ꯑꯦꯐꯔꯠꯇꯁꯨ ꯑꯃꯨꯛ ꯗꯤꯄꯦꯟ ꯇꯧꯋꯦ ꯑꯗꯨꯒ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯑꯣꯏꯅꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯄ꯭ꯂꯁ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯍꯦꯟꯕꯁꯨ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯅ ꯁꯤꯆꯨꯋꯦꯁꯟꯁꯦ ꯈꯤꯇꯪ ꯀꯝꯄ꯭ꯂꯤꯀꯦꯇꯦꯠ ꯑꯣꯏꯌꯦꯕꯀꯣ ꯁꯣ ꯁꯨꯃꯥꯏꯅ ꯄꯤꯌꯦ ꯄꯥꯏꯜꯁꯤꯒꯤ ꯑꯣꯏꯕ ꯔꯤꯗꯤꯡꯁꯦ ꯁꯤꯗꯒꯤ ꯑꯍꯦꯟꯕ ꯚꯤꯖꯟꯗꯤ ꯀꯥꯔꯠꯁꯤꯡꯁꯤꯅ ꯄꯤꯗ꯭ꯔꯦ ꯑꯗꯣ ꯁꯤꯐꯥꯎꯗ ꯑꯗꯨꯝ ꯄꯥꯏꯜꯁꯤꯒꯤ ꯑꯣꯏꯕ ꯂꯧꯕ ꯌꯥꯕ ꯖꯦꯅꯔꯦꯜ ꯑꯦꯗꯚꯥꯏꯁꯁꯤꯡ ꯂꯧꯁꯤꯟꯕꯤꯔꯒ ꯀꯩꯀꯩ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯔꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯥꯏꯜꯁꯤꯒꯤ ꯑꯣꯏꯕ ꯔꯤꯗꯤꯡꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯦ Thank you for watching my video. Stay tuned for more. Bye bye.